नोंगलै नुंसित्ता महिरोय यावना मियोय अहुम सिरे तरेत सोकले मफम कयादा अमांग अता थोखरे मखा ताना सिटखिगदौरी इम्फाल एप्रिल 15 पांडम ngasi yuk manipur da sitkhiba akanba nonglei nungsitta mahiroy yauna miyoi ahum sire taret chokle tongan tongan ba mafamsingda yung kaya nonglei nungsitna phuktuna humdokhre ngasi nongmanini asidasu makhatana akak arau yauna mayai oirappa changda nonglei nungsit sikhigani haina state meteorological department tagi phangba pauna amana hairi Laikhidrabasing adudi Nemdom 74 years Mapuroiba Mulkhamang amadi Zenkholhai 50 years Mapuroiba Sekholen Yengkhom Nungsitombi 56 years Mapuroiba Angang Zakawi Hairi Nemdom amsung Zenkholhai Chorsanpurgi ke Salemjang village gi ti Samulamlan block ki Kulbungdagini Yengkhom Nungsitombina Kakching Wairi Senapati Laikai Lila Store Parengdagini Laikhidraba miyoi ahumak nonglei nungsit aduda teklakpa una nanbadagi sibani hairi Thaudok aduda soklaba miyoi sing adudi Takilambam Abechau Haisnam Ambition Khangembam Neo Tongbram Vikas Takilambam Obama MD Irshad amadi Takilambam Manimatumni Soklaba taretmak kumbida leiba model public school da mahi tamliba pikliba mahiroy ngaktani hairi Amarom ngasi sitkhiba nonglei nungsitka mari leinana CEO Manipurna Election Commission of India gi Deputy Election Commissioner Surdip Jain IAS da khangan khibaga loinana Lok Sabha Mikhal asigi Code of Conduct thukai handana mathau taba section thorang lokhalagani haina khanghan khre Pauche asina phangba pauna hai nonglei nungsit aduna maram oiduna Churachandpur district na ka hena sokhi mafam aduda hauba uwa yum kai ayamba nonglei nungsit aduna phuktuna humdokhre district adugi lambi lamjau ayamba nonglei nungsitta phuktuna teklaba uwa singna phajinduna laikibadagi chathok chasin tawbada khudong chadre masida natana electric line sing tatpadagi mai phangdre thodok asiga mari leinana ngasi chief minister N Birena ngasi nonglei nungsitna awaba taraba mafamsingda hakthengna chatuna yengsinkhre loinuna mari leinaba DC singna khudakki oiba tengbang pinabasu khanghankhre hairi poirau khongjil makha likai dasu yum ama nongleina humdokhraba yum adu khundangbam maimu devi poirau khongjing dagini hairi nonglei nungsit asina maram oiduna ithai damgi warukok Kompuktasu yum kaya humdokhre hairi State Meteorological Office tagi phangba pauna hai lakliba numit nini dasu mayai oirapna khara kanba chang yauna akhak arau ga loinana nong suraba yai nong asiga loinana pungda kilometer 60 dagi 70 fawa akanba nungsit sitlaba yai nakal amaromda Maharashtra gi Nasikta akhak arau yauna nong subada miyoi mari sire haina agency gi pauna hairi pawasina hai state adugi didori gi manung chanba mauje manori khulda angang singna lampakta sanaringaida braja tarakpadagi mafam adumaktada angang ahum sikhi state adugi Chandawat lamdamdasu braja tarakpadagi nupi ama sikhi Mumbai yauna state adugi mafam kharadasu matam natana ngarangdagi nong suba haure mafam kharadi len yauna nong takhi